Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Kamjong jila da numit humni chathagadaba taretlak suba chingcha uyawon festival gi ngasi nini chanba numita Raijapal Ajay Kumar Bala charuk yaki Raijapal na jila dugi official sing amadi CSO sing asu mifam pangthoki Manipur mikok tibagi tabak chathadringaida ain kaina chansilakiba mitop sing hanna khantok pinaba CSO sing na dabi tawri Imphal Municipal Corporation na organic waste dagi organic compost putoktuna ngasidagi miyamda phanganba hawkre Bisnupur jila gi lau singi kudong chadaba mafam sing jila dugi deputy commissioner na satuna hakthengna na yengsingkre amasung Pradhan Mantri Narendra Modi da ngasi Bihar amasung Nongchu Bengal da lupa koti kaya marungi chakothorangi project sing miyamda khusinnakre Kamjong jila da numit humni chathagadaba taretlak suba singcha uyawon festival gi ngasi nini chanba numita Raijapal Ajay Kumar Bala charuk yaki festival pangthokpam Mount Uyaya kusai da paumi sing da wangang bada Raijapal hai lam koiba singi pungning chingchinnaba kumai asiga mari lenana thorang kya lokot patangai pade miam puna honaduna kumai asi sogot minanaba Raijapal na appeal tawri We must promote whatever we can. People have suggested that we can make a circuit here using this festival as well as some waterfalls nearby and all, and it can be a good another tourism attraction. So when Shri Lily happen, after that people can come here and all. It's very good. They are happy people. They should remain happy. Festival asi uyawon lay satpaga mari lenana jila thakta sahi kudingi pangthoktuna lakpani ngasigi thoramadu MLA laisio kaising su saruk yaki festival asi gi manung chana nat ki oba jagoi isai lamjel photography competition yauna makhal mathel gi thorong kya su pangthokli kumai asi mahoksa gi phajaraba tangkul naga kangluki nat ki oba chanabi sing uthoknabagi pandam da pangthokpani Raijapal gi khongchat asi gi matangda aikoi gi ukhul paumi shooting simre gi paudam ama Nongchutha oibage Olympic ya nongaitrusu Manipur Governor Ajay Kumar Phala ngasi Imphal da ke land route laktuna Kamchong ke district official sing amasung CSO sing bu unaki Kamchong district headquarter da laktringai Singcha khun da changtuna district level da pangthok ripa Singcha Uyanu festival da shiruk yaki tung da Kamchong SU office da chatuna district official sing bu closed meeting pangthoki tangkhur amasung kuki CSO sing bu shu rare birds of the people khangnapa tongan da interact tauki loina na chati ani ke CSO sing na memorandum kya shu pishin ki Governor na Kamchong ta lakpasida Phungyer SC MLA Leisio Casing yauna public sing na warm reception pi ki Governor ngasi Kamchong ta lehaurani Akashwani Imphal ki paukitama Kamchong ta ki sothing shimre Raijapal Kamjong da leba nipan suba Assam Rifle gi headquarter ngasi numidang yarek tuna hayeng numidung matungda Imphal thadok agani hari Kaksing jila da paikaliba tongan ba chakot thorangi scheme singi ahan batang ke loisin bagi mifam mangasi district administration kaksing na national level monitors ka loinena ngasi deputy commissioner office ki conference hall da pangthok tuna loisin kre ahan batang ki yengsin ba adu kendra gi rural development mantraloy gi official sing na chathaki bani mantraloy asigi mihut kangbuna jila asigi gram panchayat nipan da chatuna scheme sing asi yengsin ki tha asigi mapan dagi yengsin ki ba adu da makoina MGNREGS PMAYG na chingba tongan ba scheme singi phibam yengsin ki Campaign for Just and Fair Delimitation na Rise da Santi Hanjelektingai da mikok tibigi thabak chatharakpa haibasida yaningdaba phongdorokli ngasi Imphal gi wangkai thangjam lekai da leba Committee of Civil Societies of Kangleipaki office da pangthokpa paugi mifam amada JFD gi convener Geetchandra ningomban hai Manipur gi housing oriba tangdu leita dabagi phibam sathok sasin yadriba cherak asida mikok thibigi thabak chathaba haibasida ain kaina sahi kya gi mamangdagi rise asida sangchilakba mitop sing yauksin kiduna Manipur gi nagrik ohelapa yabagi oithokpa leitaba nate mahakna hai ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯇꯧꯕ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯎꯁꯀꯤ ꯑꯣꯏꯕ ꯁꯦꯟꯁꯁ ꯇꯧꯕ ꯄꯣꯄꯨꯂꯦꯁꯟꯒꯤ ꯑꯣꯏꯕ ꯁꯦꯟꯁꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯁꯨ ꯑꯀꯥꯏꯕ ꯄꯤꯕ ꯑꯗꯨꯒ ꯐꯤꯌꯔ ꯑꯣꯏꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯑꯣꯏꯅ ꯆꯠꯄ ꯌꯥꯗꯕꯒꯤ ꯐꯤꯕꯝꯁꯨ ꯂꯩꯕ ꯏꯊꯤꯅꯤꯁꯤꯇꯤꯁꯤꯒꯤ ꯃꯔꯛꯇ ꯑꯃꯒ ꯑꯃꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨꯗ ꯃꯦꯅꯤꯄꯨꯂꯦꯁꯟ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯥꯎꯠꯁꯥꯏꯗꯔ ꯃꯌꯥꯝ ꯑꯃ ꯂꯦꯖꯤꯇꯤꯃꯥꯏꯠ ꯇꯧꯕ ꯁꯤꯇꯤꯖꯟ ꯑꯣꯏꯊꯣꯛꯈꯤꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯑꯁꯦ ꯑꯩꯈꯣꯏ ꯃꯤꯇꯣꯞ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯁꯦꯟꯁꯁ ꯇꯧꯕꯅ ꯍꯦꯟꯅ ꯐꯒꯅꯤ
Amarom the rises the Mikoktiva Amasung delimitation to Godriba Asiga Marilena, Warul Kayawa memorandum among Asi, Mitei Meitei tribe Unina, Rizapal as a Kumar Balada Pisankre. Memorandum Aduda Manipura English in Kulum Doigi Me, Ahumdigi Horokiba Irang Asina, rises the Hausi or Pibam Amadi Lisang Sitna Lamdam Asida, Ain Kaina Sangsin Duna Lakraba Mitop Singa Marilena, Tenariba Samasaka as a Kupna Yangsin Biduna, Mikoktiva Amasung, delimitation Tabak Torom Sing as a Pangtok Bidanaba Wapam Sing Pali. Hanagi Mukhyamantri Nongthoman Birengi matamda hogdoklamba khungang ama sanabung amagi saruk ama oina Kaksing jilagi Kaksing ground da sagaliba gallery gi phibam MLA M Ramesona yengsingkre Manipur Police Housing Corporation Limited na work agency oiduna District Sports Association Kaksing na sagaliba gallery gi phibam yengsiladuna Sri Rameson hai gallery asi matam chana loisinna ba honari sports ki powerhouse ni hariba Manipur degi afaba sanori puthoknaba amasung mayai kaba nisa sing degi naha sing lapthok anaba pandamda sagaliba gallery asi quality control togduna project asi apiba matamgi manungda loisinaba mari leinaba singna honagadabani haina MLA na phongdokki Kangpokpi jilagi Kaithel Mambi amasung cycle faunaba thong ngasi cycle kendra gi MLA Kimnyo Hangsingna sangakre Gun lay haina maming thonba thong adu Kaithel Mambi military colony da MLA na sangakibani thong asi mamang sahida haunabi matungina sangakibani adu moinamak kumgi nong amasung turel gi ising imai wangkalakpadagi thong gi saruk khara chenthakibadagi thong asi nahona na semkibani thong asi Kangpokpi amasung cycle gi oina lambi phawdok phawjinda yamna maru oiba amani District Administration Thawalgi Miyeng Makada Pradhan Mantri Matru Bandana Yojana gi Enrollment Drive amangasi Langatel Hangoipat Anganwadi Center da chathakre District Program Officer Child Development Project Officer ICDSL na sinba thorom aduda Child Development Project Officer Thawal TH Romita Devi na hai camp asi yojana asigi makada jila asda leiriba beneficiary sing masak khangdokpa amasung registration taunabagi damaktani manghai camp asina mirom binupi amadi chajem binupi sing masak khangdoktuna makhoida sel gi tengbang pinanabani game asi thasi kuntra mathoi pawba chathagani pawgi maraktana break ama Lomi miyam kana ba lomi na horse lomi singe awab kok na ba pura mitran gum lawi hidak ni space company ni putok pa digger ising je lowling ro matung da na insiam le sai le ta su ai lowling ro matung thama gi manung je napi sine ne mana mari manga ka pala ko matam se mase da sararo kapsen bira napi ba ta horo roi da ko lowbi ling magi habing magi paisa ko di bak se lomi sing shewer da ni ko thaujal agro manipur sagon ban maino le rakse sidai da ne loi na phangbira ni ko hai ri ba digger ai hidak su kapi ra ba adong gi satu henga ka ni ko Masih kawinan ko lomi sa Load napi hobugi awaba leiraroi khwaidigi pharba cancer haiba napi hida ama thorakle Cancer cancer urikcha phoman bi chenjreng pakhang paya Yensin man bi sumsit man bi di atu da natana napi makal kaya su nu sian bangamba napi hidak ne cancer haise Karamba kanda kap tori ba numit tram ngani dagi na nipu phawi unung da kapa yai manipur gi lehaw da khwaidigi chunaraba cancer Sizin nabi o cancer pam da napi mahal Pogdok Hengalalu Wahengbam Agri House ta marang kai na phangbiragani cancer da Wahengbam Agri House nape palilam laida amadi anak palaw hidak yon ba dukan singda marang kai na pangbiragani cancer tabiriba pawasi Akashbani Imphal degini Imphal Municipal Corporation na organic waste dagi organic compost putoktuna corporation asigi office ta sell point hangduna ngasi dagi miyam da phangan ba haure hari Imphal Municipal Corporation gi deputy municipal commissioner thokpa chero laman hai organic compost ase yum dagi lokhalakba amor akai sing adu lamdengi solid waste management plant ta ningtina khandok laba matung organic compost asi sembani harasna ingkol amadi hai lei thabada yamna kanagani harasi ICAR lampel pata ningtina test torba matung apaba makali harni habadu khandok paga na miyam da phangan na ba hawbani kanagoma miyosing na har asibu leibining bal yaurobadi office asida laklaga leiba yagani hari Bisnupur Jila ki Deputy Commissioner Puja Elangbam na ngasi jila adugi law upam kaya marumda chatuna lawmi singna thengnari ba khudong chadaba singi matang da yengsin kre Deputy Commissioner na ngangkhalawai Naran Sena Phubala amasung thinungai gi lawmi sing unudana makhoina mayok nariba khudong chadaba sing District Administration gi maikai dagi pangba yaba mateng pangani haibagi thajaba piki Lawmi sing na hojik oriba phibam asida law ubada khudong chadaba mayok naba adu koknaba thabak lawkhat pinaba haijabaga loinana mafam sing asida ising matik chana pibina basu haijaki Bisnupur Jila ki Deputy Commissioner Puja Elangbam na ngasi Moirang da leba Kasturba Gandhi Balika Vidyalaya gi phibam yengsin kre khongsat aduda Zonal Education Officer Srimati A Gunamani Devi loinaki
Deputy Commissioner ki khongchat aduda maruina school adugi classroom thaknaba ising lu nanba mai amadi sak sapamgi matangda kupna yengsingki mahangna school adugi oja sing amasung mahiroi singasu unadana wari sanaki. Manipur ngasi COVID-19 ki test tarahumdoi tawbada Imphal West Jilla dagi mioi ama positive oiba thenaki mioi mapana naba phaduna discharge tawgi raija sida hawjik active case tara lairi raija gi hakchal bibagna thokpa cherol manhai hawjik phawbada mioi chahum konipan COVID-19 positive oiba thenaki masigi manungda mioi chahum tara nipan naba phaduna discharge tawkre. Imphal East Jilla gi Koirengai dagi Sengmai phawbagi lambi paring thasigi kunda lambi chathok chasinda athing bakhara leiragani hari. Imphal East Division gi Executive Engineer PWD na thokpa cherol manhai lambi asigi Sengmai parau mayada lambi tokhaiduna pipe culvert hapagi thabak chathagadabana lambi asida gari chathok chasinda athing ba leigadabani. Imphal East Jilla gi Khundrapam Kendra gi manung chanba Waiton dagi Tespur taba Waiton lamkhai lambi asi asuki matik patabana miyam gi chathok chasinda chawna khudong chadaba mayokna le. Ideal Club Waiton na thokpa cherol manhai club asigi mioi sing Gender and Social Development Coordinating Committee gi member sing amadi ward member sing yauna lambi gi phibam yengsing kare mari leinaba singla lambi asi athuba matamda ningthina semjam binaba taksilakli paugi maraktana break amamu. Ibungo, kaidaurage saluk pansida ungisina. Lan soknari ni ma. Kana. Pukninga wakhalga. Ado kana nangam kharge ba. Soknari gamnadri. Pukningna ningi na ma. Ayungan hugalaga walking chatke. Wakhal sina khali sina ngaktang ngatunge. Pukning sina amuk thau thum yamna chararoi. Wakhal sina di hoi dei khara khajik noi babu film kumludau Olympic cheludau silai trasida. Doi bungo BP wangba, heart attack, stroke, diabetes, kidney failure na singba narakpa yai haiba. Khangdre. Angang oringai desu ningdamna cha phangte hujingna doctor gi magan am thing. Phati haibadu khangaba natro nangbo. Khanjillura no se. Noma gi khara dum hanthara loire. Ado ima su sadi am thakandai ne. Ima bu thaura no hairo. Thauda sini du nomagi khara hanthara ba. Hoi. Oh. Pauljinjariba Food Safety Administration, Directorate of Health Services, Government of Manipur. Akasbani Imphal gi pau tabiri. Pradhanmantri Narendra Modi ngasi nungthil Nongchup Bengal gi Durgapur da lupa koti lising mga hembagi chakot thorangi project sing miam da kuchinakre. Thauramadu wangang bra Pradhanmantri hai ngasi sangari ba amasung urep ungtang ba project sing asina lamdam masigi lambi thongi phibam da singthani ogana phagat alagani. Pradhanmantri Narendra Modi ngasi Bihar gi Moti Hari Jilla da pangtokpa thoram amada lupa koti lising tare chani hembagi chakot thorangi project sing kharagina sangaki kharagina urep ungtang ki. Project sing adugi manungda rail road development fisheries electronics amadi information technology sector na singba sing yauri Thauramadu wangang bada Pradhanmantri hai ngasi di Bihar da chakot thorangi project sing kumangyang na changsiliba asi Kendra amasung Rajya Sarkar na punna hona minna badagini haujik sanabagi pau Khaidem Geetchandra dagi Sub Junior Girls National Football Championship lesangani kunma kuntarukta saruk yagadaba state asigi Sub Junior Girls Football team gi anisuba phase ki trial kam coaching da saruk yanabagdamak IYFC ki defender Manglembi Irom amasung Kuman FA gi midfielder Dasila Senjam Khalle Sanorising asina tha asigi 38 gi ayuk pung 3 phawbada lamlong tongkhong da leba artificial turf ground da report tawragadabani haina All Manipur Football Association na thador picture lamana hairi Tahumdoi Suba Imphal West District Shooting Competition lising ani kunmanga small bore rifle amasung pistol event tha asigi kunthadagi mathang thagi taruk phawba Kumalampak shooting range da pangthoklagani akupa marol Imphal West District Rifle Association dagi khangba yagani hairi Las Vegas ki freestyle Grand Slam da Bharat ki Grandmaster Arjun Irigaisina semi-final changle sahi kunmathoi khakta ngairiba Bharat ki sanor asina quarter final da Uzbekistan gi noder begpo maithiba piki Rajesh Thagachari Geetchandra Aroibada Maruiba Pau Kamjong Jilla da numit umni sathagadaba tare laksuba Chingcha Uyawon Festival gi ngasi nini chanba numita Rajapal Ajay Kumar Bala saruk yaki Rajapal na jilla dugi official sing amadi CSO singasu mifam pangthoki Manipur da mikok tibagi thabak chathadringai da ain kaina changsilakiba mitop sing hana khandok pinaba CSO sing na dabi tawri Imphal Municipal Corporation na organic waste gi organic compost putoktuna ngasidigi miyam da phanganba hokre Bisnupur Jilla gi Lau Singubgi Kudongcha da mafam sing Jilla dugi Deputy Commissioner na satuna haktheng na yengsingkre amasung Pradhanmantri Narendra Modi na ngasi Bihar amasung Nongchup Bengal da lupa koti kayamrungi chakot thorangi project sing miyam da khutsin nakre Paul Loijare